Loan the thingkhraba lalhoulup Kangleipak Communist Party KCP ke nifu manga Suba Mapok Kumon Lakpada lalhoulup asigi Central Committee na Meeyam Da Chahi ki Warol Thamlakli lalhoulup asigi Central Committee na thadorokpa cherol amana kumja English na kun manga April 10 ase Kangleipak Communist Party KCP ke nifu manga Suba Mapok nomine numit asina Lakpada iraipa ke ningtam landform da thawai na pontha pikhraba Yawol Lanmi Athobi amade landform da laibak thibadagi soinaiduna leidaba Yawol Lanmi amade kaisum sangda fadok tariba sengi mafam da Yawol ikai khunu ulagle cherol asina hai kumja English na kunhumdagi me ahumdagi Manipuri thokliba Kangleipak ki irang asigi mingta Prime Minister Narendra Modi amasung mahaki Center lengakna Central Security Personnel lising hufugi mathakta tharakre masina irang lakshin bagi mahutta furup sing ungkhatnabada maithau hena haptuna lagle Irang asi khara hek nemtharakpaga mai amuk yangsinduna irang asi makhatana sangdukna bohonare Modi lengakna Kangleipak animakta mateng pangba saduna matam chupagi oina yanatana basu hu kamsele ethnic line identity politics tawduna yengthinabagi sambal khagat pire aikoi idea of Manipur bu temsingnare Manipuri khunaibu singkup sana thukairakle irang asida nupi angang ahan laban tharaga yoi chaniga yangkhainipan hena lekhibre yoi lising humfutaret hena relief camp ta changjafam lawduna khangle Khul Laikai Kya Maina Tumna Chakre, Irang Asina Mahiroi Lising Taraga Marigan Chadred, Humfu Humdoi Matakta, Mahai Masin Tamba Fangan Pidre, Pibam Asi Yoruba Prime Minister Narendra Modi Day, Manipur Nong with a Kongul Taradre, Chahi Lising Aniki Matakta, Aikoi, Nongchup Lomna Semba Taibong Pan, Walda Hingla Cray, Nongchup Hairaga, Masiga Manana Lomna Ribase, Modernity Bude, Mapangal Kanba Machin Tunkalakli Ban Nongchup Longi Nataba, Non Western Lebak Singa, Maru Oina, Jinana, Modernity the Singla Cray. Malimgi lebapum na magtagi mangjal thana khongjal yang na chakhalakli bajinana ngasi oiriba malimgi mong matau ase amukhana samdurakhi kane hayeng tungda oirakadaba malim adu chinagi fidam ningai oiraba chakhatpana nongchuplongke liberalism tagi hena paong chumna amade maju tana simlakane ngasi gi malim na oigadoriba se chinana lamjing ba taibong pandune chinana khanbadude ngasi honglakliba malimgi mayon asige iroinana Manipur amasung wejagi yawol ihol jangsin minariba yahollu Pumna Magna Punna Lominaduna Yadraba Puwari Taudak Madu Lowinner say Haina Cherol Asina Makatare.